ꯀꯩꯅꯣ ꯑꯩꯅ ꯀꯩ ꯇꯧꯋꯦ ꯑꯗꯣ ꯍꯥꯞꯀꯗꯕꯗꯣ ꯉꯁꯤꯗꯤ ꯅꯝꯗ꯭ꯔꯦꯕ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯀꯩ ꯇꯧꯒꯦꯗꯣ ꯅꯝꯃꯒ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 5 ꯇꯤꯆꯔ ꯗꯦ ꯅꯨꯃꯤꯠꯅꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯠꯁꯤꯁꯨ ꯄꯨꯡ 4:30 ꯇꯥꯔꯦ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯊꯣꯛꯂꯛꯑꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯖꯔꯛꯀꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯈꯔꯒ ꯆꯦꯟꯒꯗꯕꯅꯤ ꯃꯣꯏ ꯉꯥꯏ ꯂꯩꯔꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨꯒ ꯆꯦꯟꯊꯔꯅꯤ ꯉꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯀꯩꯀꯥ ꯑꯗꯩꯗꯤ ꯑꯕꯗꯨꯜ ꯀꯂꯥꯝ ꯀꯩꯀꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦ ꯀꯩꯅꯣ ꯅꯍꯥꯟ ꯆꯤꯡꯖꯦꯜꯒꯤꯗ ꯐꯛꯀꯥꯏ ꯍꯧꯕꯗꯣ ꯍꯧꯖꯤꯛ ꯍꯦꯄꯤ ꯚꯦꯂꯤ ꯁꯤ ꯀꯨꯀꯤꯒꯤ ꯈꯨꯟ ꯃꯄꯥ ꯌꯧꯔꯦ ꯁꯤ ꯀꯨꯀꯤꯒꯤ ꯈꯨꯟꯅꯤꯀꯣ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯄꯥ ꯌꯧꯔꯦ ꯍꯧꯖꯤꯛ ꯊꯨꯒꯥꯏꯕ ꯍꯧꯖꯤꯛ ꯆꯤꯡꯖꯦꯜ ꯌꯧꯔꯦ ꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜꯅꯤ ꯆꯦꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯆꯦꯟꯊꯔꯛꯑꯒ ꯁꯨꯝ ꯂꯥꯛꯑꯒ ꯌꯨꯝꯄꯣꯛ ꯌꯧꯔ ꯄꯥꯡꯒꯟ ꯇꯥꯕꯤ ꯌꯧꯔꯒ ꯃꯃꯥꯡꯀꯥ ꯌꯧꯔ ꯂꯧꯕꯨꯛ ꯌꯧꯔ ꯇꯥꯏꯒꯔ ꯀꯦꯝ ꯌꯧꯔ ꯇꯔꯦꯠꯈꯨꯟ ꯌꯧꯈꯤꯗꯣꯏꯅꯤ ꯁꯤ ꯏꯔꯤꯜ ꯇꯨꯔꯦꯜꯁꯦ ꯇꯔꯦꯠꯈꯨꯟꯗꯩ ꯀꯩꯕꯤ ꯅꯨꯡꯕꯤ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯤ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯂꯩꯔꯥꯏꯁꯦ ꯂꯣꯏ ꯅꯤꯡꯒꯥꯏꯕꯗꯣ ꯅꯤꯡꯒꯥꯏꯔꯤꯁꯤ ꯎꯕ꯭ꯔꯣ ꯃꯐꯝ ꯈꯨꯗꯤꯡꯒꯤꯅꯦꯕ ꯁꯤ ꯅꯤꯡꯒꯥꯏꯔꯤꯁꯦ ꯆꯤꯡꯖꯦꯜꯗꯩ ꯅꯝꯊꯔꯛꯄꯅꯦ ꯁꯒꯣꯃꯥꯡ ꯆꯤꯡꯖꯦꯜ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯗꯣ ꯆꯤꯡꯖꯦꯜꯒꯤ ꯆꯤꯡ ꯂꯩꯔꯦ ꯁꯤꯗ ꯆꯤꯡꯖꯦꯜ ꯆꯦꯟꯈꯠꯂꯛꯄ ꯑꯉꯝꯕꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯀꯣꯏꯂꯥꯁ ꯊꯥꯔꯒꯗꯤ ꯌꯥꯝ ꯐꯖꯒꯗꯕ ꯃꯐꯝꯅꯦ ꯁꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯦ ꯂꯝꯕꯤ ꯃꯄꯥꯟꯗ ꯕꯔꯞ ꯂꯩ ꯐꯖꯅ ꯊꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯡꯒꯣꯜ ꯂꯩꯔꯦ ꯐꯖꯗ꯭ꯔꯦ ꯐꯖꯕꯅꯤ ꯁꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯦ ꯁꯤ ꯀꯩꯅꯣ ꯊꯥꯔꯛꯀꯗꯣꯏꯅꯤ ꯀꯩ ꯍꯨꯟꯗꯣꯏꯅꯣ ꯈꯪꯗꯦ ꯈꯣꯏꯒꯥꯏꯔ ꯁꯒꯣꯜ ꯍꯋꯥꯏ ꯍꯨꯟꯕ ꯍꯨꯟꯗꯣꯏꯔꯥ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯦ ꯑꯝꯇ ꯄꯥꯜꯂꯝꯗꯦ ꯆꯪꯉ ꯑꯗꯨꯝ ꯄꯪꯍꯦꯛ ꯍꯦꯛꯑꯕ ꯈꯪꯗꯦ ꯑꯝꯇ ꯄꯥꯟꯗꯦ ꯍꯩꯀꯨ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯦ ꯍꯩꯀꯨ ꯄꯥꯝꯕꯤ ꯍꯥꯎꯇꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯗꯤ ꯌꯥꯔꯅꯤꯌꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯎ ꯐꯩꯌꯦ ꯍꯧꯖꯤꯛ ꯅꯧꯔꯤꯕꯅꯦ ꯄꯥꯟꯗꯤ ꯐꯖꯅ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯍꯦꯛꯈꯤꯕ ꯍꯩꯀꯨꯗꯣ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯐꯩ ꯌꯥꯗ꯭ꯔꯦ ꯕꯨꯡꯗꯣꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯅꯣꯏ ꯌꯥꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯀꯤꯂꯣꯃꯤꯇꯔ 3ꯈꯛ ꯆꯦꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯂꯣꯏꯁꯜꯂꯦ ꯉꯁꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯔꯟꯒꯤ ꯇ꯭ꯔꯦꯛꯇꯣ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨ ꯍꯥꯞꯀꯗꯕꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯀꯩ ꯇꯧꯋꯦ ꯑꯗꯣ ꯍꯥꯞꯀꯗꯕꯗꯣꯉꯁꯤꯗꯤ ꯅꯝꯗ꯭ꯔꯦꯕ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯀꯩ ꯇꯧꯒꯦꯗꯣ ꯅꯝꯃꯒ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯊꯦꯡꯛ ꯌꯨ